नुपा माना अतोपा अहेनबा वाखल अमा खंदुना सिंथरकपा नुपी मागी पिरांग अदुबु तैथोख्रबसु नुपी मागी थमोइददि मरुपकी मरी अदुदा अमक्पा याउखिदे। अवाबदुना हेलक्पना थमोइगी चैना अदुना खांगबा ngamlaktabana ngaihakti wakhal oisiludabani। खजिक हंथरकपा मिकुपता नुपा मंगोंदा इकाइबा खजिक फाउरई। मा अदुमना मियोय अमत्तगी मांगदा कपखिद्री। अदुबु ngasiदी पोटलुम अदुना नंथरकपदा थमोइदु पुबा ngamda अवाबदु लोचिनबा हैदबी कपकनबिसु ओइख्रे। नोंथांगना नंबरसु थारकता कॉलसु पाइरकता लेखिबदुदा मार्शन नुंगदांगनेगा खंदना लाई कौदुना चंगलकपा नत्ते प्रप्रप कादा चंगलक लुखम अदुदा सेट थाई। नोंथांग इखंग खंगना अयो थोराई मचा कनानो वहाई से हाइदुना ओंथोरकपदा ओइरमलिबा मिसक्तो उबदा एंगोंदा करी नुंगाइतबा लेगे नंग तुंगदै लुंफु तौरैसे अइना तौबा कॉलगा खंगना खंगना पाइददना अदुगा नंग फंगसु फंगरोइदबा नुपीदुगी फोटोदो येंगलगा मंगिनिने फंगोइ काइदे हाइनो तंजा चादबै मतम ngaइबै वानी नोंथांगना पामखिबाबु लेमना मांगबा याब्रो यारे ओइरोइ पारोइदबा ngang दौ सरु सथुना हाइरो नंबरदो नंग नुपा नत्रो पामलदि अंगमबो उपाय थीरगा लौकैनो अइदि पिबा ngamoi नबुक फत्तबा तौरकनो नोंथांग नंगना सात्र लोंबदो अइ कनाम हाइदोपिरोइ अदुगा हयेंग नंगा सात्रदुगा अवैताना नुंसिनरसु नुपी मसक फजबी अमा उबदा हाइनोक तौसिनबदसु सइतना साखि अइ सुकाइ हाइदोइ कइगुम्बा अइना हाइरिसे हेक याद्रबा नुपीनसु याबिरनु अइनसु संदोकनी अदै खुजिन खुनांग थोक्ता कोइनरसु अइ लै थुगाइनबा वाखल मुना खलुदा नोंथांग मार्शनदा पैरपना येंगदुना अइंगोंदा अंगांग चोपेना नोकनरमगा नंगना अंगांग पामखलैदुना करी इंटेंशनो अइबु क्या महलोइरगे तानिंगददा नंगना ngangbा अमा पामदि पामी नुपीगिबो अरिबा चही लेब्रो अइंगोंदा लेरदि मा अहल अदुम ओइरे नोंथांग फागि नते ओइदा वा मखना सेमी अस मार्शन अइ तल्लीमी मी अंगांगदुदा कमाइना अइखोइ इमानबना नंगसे पामी नुंगसी हाइनबियो हाइरेना कमाइ हाइरुदोइनो अथुंग चाबोइदिमी हाना खंगनबोइदि फै अदुसु असि कप उनरगा लैसी हेनबिदि ममानबी अतैदैसु खरा तोंगानबनेबा। मार्शन नोंथांगी फमुंगदुदा चंगसेनदुना फमलगा वाखल तौवी चुम्मी ngasi खक्ता थेंगनरगा वहाई अमा हाइनबसु नत्तना मी अमगी नंबरबु लौदुना पामी नुंगसी हाइरुरदि साउरकपा नत्रगा तथीना चैरकपा ताबनी करी ओइनसु खनखिनी। मथंगी नमित्तुनी ममा मचा अनीदो लॉयर अमा उनरुरगा मयुमदा हलकली। रानीना इचा थोइबिया कई हाइगे मा नंगबु इमागा लैबसि वाब्रा कइनो इमाना हाइरिदबो इमागा लैबदबु कइगि नुंगाइरोइदोइनो। ममाना माइथोंग मक्सिनखिबा उबदा लैसी हेनबी ममागी मखुत अदुबु पाइसिनबिरदुना इमा नचागी फमददी अरंबा सनालुपा फजबयुम पुमनमक इमा लेरबदा अरेंबनी नोमगी चरामखक चारबसु इमानबो अइगी नाक्ता लेंगदना लेरबदी नचाना पुमनमक होटनदुना नुंगाइबा पुंसी अमा सोइदना सेमगतपा ngamgani वाखल पिक्सिलोइसे। सानरकलिबा वारीदुना तसेंगना रानीगी थमोइदा करिगुम्बा साफु अमदि पीख्रे मतौ अदुना मयेक सेंगना खंगबा ngammi। रानी करीसु हाइरमदा इमुंगदा चंगख्रे करमनदि नुंगाइगनी थमोइ अदुना पेनगनी चही कुन हेना युम असिदा अवात अपा येंगसिनदुना कदाइदा करी लैरि हाइना लोइसिन खमजिनदुना ngasi ओइरकलिबा फिबमसे ओइनबा कया वाना सेमगत छागतखिबा पुमनमक्तो मिकुप असिगी ओइरिद्रा। रानी चुमड्रिंग इमा लैमरे इपा लैनिंग थौ लैरिबा का अदुदा चुमड्रिंग न चंगलई मा मसादो लेपना लेपना हाइथरकदौरे कित फमथदुना मखोल थोकना कप्पा हौरकली। ngasi फाउबा इमा इपाबु निंगजरकपदा करी असोइबा पेंदबा लैबना पुंसी असिदा थोकने खल्लुदबा खांगमदबा
ꯐꯠꯇꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯅꯤꯡꯖꯔꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯐꯪꯍꯟꯕꯤꯕꯗꯣ ꯋꯥꯔꯧꯗꯕ ꯉꯝꯗ꯭ꯔꯤ ꯉꯁꯤꯗꯤ ꯇꯝꯂꯛꯄ ꯆꯩꯅꯥ ꯈꯨꯗꯤꯡ ꯄꯨꯟꯁꯤꯗ ꯊꯧꯅꯥ ꯍꯥꯞꯂꯛꯅꯕꯅꯤ ꯈꯜ ꯏꯃꯥ ꯏꯄꯥꯕꯨ ꯆꯦꯠꯅ ꯊꯥꯒꯣꯟꯅ ꯊꯝꯖꯔꯛꯄꯅꯤ ꯀꯥꯏꯅꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨꯅ ꯅꯛꯁꯤꯜꯂꯛꯄꯗ ꯂꯩꯁꯤꯍꯦꯟꯕꯤꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ. ꯃꯇꯧ ꯑꯗꯨ ꯌꯦꯡꯉꯝꯗꯦ. ꯁꯪꯁꯤꯟꯗꯨꯅ ꯊꯦꯝꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯉꯝꯗ꯭ꯔꯦ. ꯄꯦꯟꯅ ꯀꯞꯂꯁꯅꯨ, ꯑꯋꯥꯕꯗꯨꯅ ꯍꯟꯊꯗ꯭ꯔꯤꯐꯥꯎ ꯇꯝꯂꯁꯅꯨ ꯄꯦꯟꯗ ꯃꯄꯥꯎꯗꯨ ꯈꯜꯂꯤꯒꯨꯝ ꯃꯥ ꯀꯥꯗ ꯇꯨꯃꯤꯟ ꯆꯪꯂꯛꯏ. ꯋꯥꯔꯧꯕꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯄꯦꯟꯗꯕꯁꯨ ꯄꯣꯛꯂꯨꯗꯦ. ꯃꯄꯥꯒꯤꯅ ꯍꯥꯏꯕ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯀꯥ ꯑꯗꯨꯗ ꯂꯩꯇꯕꯗꯨꯅ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯏꯪꯊꯅ ꯂꯩꯕ ꯉꯝꯍꯜꯂꯤ. ꯀꯞꯇꯤ ꯉꯁꯤꯁꯨ, ꯃꯥ ꯉꯔꯥꯡ ꯈꯛꯇꯤ, ꯑꯗꯨ ꯄꯥꯝꯃꯨꯃꯟꯕꯒꯤ ꯇꯧꯐꯝ ꯈꯪꯗꯅ ꯀꯞꯈꯤꯕꯅꯤ. ꯀꯣꯔꯧꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯏ ꯃꯊꯟꯇ. ꯂꯩꯁꯤꯍꯦꯟꯕꯤꯅ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯛꯄꯗ ꯃꯄꯥꯒꯤ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩ ꯃꯃꯥ ꯈꯪꯈ꯭ꯔꯅꯤ ꯃꯤꯄꯥꯏꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ. ꯀꯣꯔꯧ ꯉꯁꯤꯗꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯤꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯅꯨꯡꯁꯤꯅ. ꯆꯊꯣꯏꯕꯤ. ꯃꯤꯡꯒꯧ ꯑꯗꯣ ꯊꯃꯣꯏꯗ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯈꯪꯊꯤꯟ ꯊꯤꯜꯂꯛꯄꯗꯒꯤꯁꯨ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯈꯤ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯗꯨꯅ, ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯏꯃꯥ ꯏꯆꯥꯕꯨ ꯇꯥꯟꯊꯣꯛꯄ ꯂꯥꯛꯂꯤꯕ꯭ꯔꯥ? ꯕꯕꯥꯅ ꯀꯔꯤꯒꯤ ꯌꯨꯝꯁꯤꯗꯒꯤ ꯅꯈꯣꯏꯕꯨ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯒꯗꯧꯔꯤꯕꯅꯣ? ꯂꯩꯁꯤꯍꯦꯟꯕꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ. ಮಿತ್ತ ಇರಾಚೆಲಯಿ ಥಮೊಯದುದಿ ತಸೆಂಗ್ನ ಲೌಖತ್ಪ ಯಾದ ಮಚೆತ್ ಕಯಾ ಥೋಕ್ನ ಕಾಯಿರಬನಿ ಖೊಂಜೆಲದುನ ಕಪ್ನಿಂಗ್ಬ ಅದುಬು ಖಾಂಜಿನ್ ಸಿಂಗ್ನಬ ಮತೌ ಉಟ್ಲದುನ ನಂಬು ಇಪಾವೈನ ಫಂಗ್ಲುಬ ಮಚಾ ಐಸೆ ಕಯಾದ ಪಾಪ್ ಚೇಲಿಬನು ಅದುಬು ಮಪೋಕ್ ಅಸಿದ ತೇಲಬ ಮತಂ ಖರ ಪುಂಜಾ ಖರ ಚಹಿ ಖರ ನಂಗಿ ನಚಾನೆ ಹೈಬ ಮಿಂಥೋಲದಬು ಫಂಗ್ಲುರಬಸು ಮಥಂಗ್ ಹೈಬದು ಯೌದ್ರಿನಿ ಐಗಿ ಪುಂಚಿದಗಿ ನಂಗ ಮರಿ ಸಮನರಮೆ ಹೈಬಗಿ ಮಮ್ಮಿಸಿಂಗ್ಸೆ ಸೋಯ್ದನ ಇಕ್ಕುತ್ಮಕ್ನ ಮುಥತ್ಕನಿ ಇಮಾವು ಕನಾ ರೈತಬಿಗುಂ ತುಶೋಲ್ ಹನ್ಬ ಮಮಿತ್ತಗಿ ಮಪಿ ಶಿಂಥಹನ್ಬ ಥಮೋಯ್ ಸೋಕ್ನ ತೆಂಥಹನ್ಬ ಲೋಯ್ರಬನಿ ಮಿಕ್ಕುಪ್ ಅಸಿನ ನಂಬು ಇಚಿನ್ಸಿದಗಿ ಬಬಾ ಹೈನ ಕೌಬ ಕೌರರೋಯ್ ಅಮುಕ್ ಹನ್ ಅಸುಕ್ ಮಮ್ಮ ಲೈಬ ಮಿಂಗ್ಸೆ ಮತಿಕ್ ಚಾದಬ ನಂಗಿ ನಫಮ್ದ ನಂಗ್ನ ಪಾಂಬ ಪುಂಬ ಇಮಾಯಿ ಚಾನ ಪಾಂಥೋಕ್ನಬ ಸೆಮ್ ಸಾರಿ ವಾರಬಸು ವಾನ ಮತಂ ಖರಸಿದಿ ಐಖೋಯ್ ngaiminarasi sigi manungshidi nangi nasakto ಐಖೋಯ್ಗಿ ಮಾಂಕ್ಷಿದ ಉತ್ತುನ ಅವಾಬ ಪಿಬಿರಕನ ಐ ಇಮಾಗಿದ ಮಕ್ಕಲಕ ಮೀ ಹಾತ್ಪ ಮಚಾವೈನಿಂದೆ ಕೊರೌ ಮಚಿಂದಗಿ ವಾಹಯ ಮಥೋಗ್ಲಕ್ಪ ngамಖಿದ್ರೆ ಹೋಂಖಿಬ ಮಚಾಗಿ ಮತೌ ಅದುದದಿ ಥಮೊಯ್ ಕಾಯಿರಬನಿ ತಸಿಂಗ್ನ ಲೈಸಿ ಹೆನ್ಬಿ ಮಪಾವು ನುಂಗ್ಸಿಬಗಿ ಫಾವ್ರಕ್ಲಿಬ ನುಂಗಾಯ್ತಬ ಮಿಟ್ಲುದ ಚೆಲಕ್ಲಿಬ ಇರಾದೋ ಯಾಮ್ನ ವಾನ ಲೋಚೆಂದುನ ಮಾಂಘನ್ನಬ ಹೊಟ್ನೆ ಲೈಸಿ ಹೆನ್ಬಿನ ಪಾಮ್ಜಬ ಅದು ಮಪು ಮಹಾಕ್ನಸು ಮತೆಂಗ್ ಪಾಂಗ್ಬಿರಿಬ ಹಾಯ್ಬದುರ ರಾಣಿ ಕೊರೌ ಲಾಕ್ಲಂಬ ಅದು ಖಂಖಿದ್ರೆ ಮಪುಂಗ್ ಮರೈ ಫಾದುನ ಮಮಾಗಿನೆ ಹಾಯ್ನ ಕಯಾದ ಮಸೋಂಗ್ ಫನ ಲೇಪ್ಲಿಬ ಸೊಮ್ದನೆ ಹೆಂಡ್ರಿಕ್ಸ್ ಮಂಗಾಲ್ ಲೋಯಾ ಅಹುಮ್ದ ಪುನ್ನ ಫಮಿನ್ನದುನ ಕೆಫೆ ಮದ ಅಚಾಪೊತ್ ಚಾರಿ ಸ್ಟ್ರಾಬೆರಿ ಸೇಕ್ತೋ ಅಮುರಕ್ ಚಿಂಗ್ಲಬ ತುಂಗ್ದ ಲೋಯಾನ ngasi pullisidai heng hangjika pullaga adugi matungdi amukoina pullaroine khallubada wakhalse nungai phama khangdeda hendrix na nupi ni isau langkhalakbani wakhal ga chana khalaktabani aisu mangal gi matung illaga pamjaba course matam lubana pharadra khangde loyana atopa pamlakpai ta la tawriduna nati nahan charhoida sakchaba chaluraga tawarman banupadu ubana mitudagi ngangna sangnaba mai nungaite ꯇꯣꯛꯊꯣꯛꯅꯔꯁꯤꯔ ꯈꯜꯂꯤꯅꯤ ꯃꯤꯅ ꯐꯖꯕ ꯍꯦꯜꯂꯤ ꯌꯥꯔꯣꯏꯕ ꯗꯥꯏꯜꯗꯨꯅꯗꯤ ꯅꯨꯄꯤꯒ ꯀꯣꯏꯖꯔꯝꯃꯣꯏꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯀꯣꯏꯔꯨꯕ ꯀꯧꯕꯅꯤꯅ ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯔꯨꯒꯨꯝ ꯀꯥꯏꯅꯕꯁꯨ ꯉꯝꯗ ꯃꯁꯥ ꯇꯥꯛꯇꯅ ꯅꯨꯡꯁꯤꯕꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯗꯨꯅ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯕꯩ ꯋꯥꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯨ ꯈꯪꯉꯤ ꯅꯪꯒꯤꯗꯤ ꯐꯣꯡꯁꯨ ꯐꯣꯡꯍꯧꯗ ꯍꯌꯦꯡ ꯑꯁꯦꯡꯕ ꯍꯤꯔꯣꯗꯨ ꯂꯥꯛꯑꯒ ꯅꯥꯀꯟꯗꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔ ꯄꯨꯔ ꯆꯠꯈ꯭ꯔꯗꯤ ꯅꯪꯅ ꯌꯨ ꯆꯦꯛꯈꯥꯎꯝꯕ ꯄꯩꯁꯤꯜꯂꯒ ꯗꯦꯕꯗꯥ ꯁꯥꯗꯅ ꯇꯧꯗꯣꯏꯗꯣ ꯈꯟꯕꯤꯕꯗ ꯅꯨꯡꯉꯥꯏꯇꯦꯍꯦ ꯃꯁꯥꯗ ꯐꯣꯡꯗꯣꯛꯇ꯭ꯔꯁꯨ ꯃꯥ ꯁꯦꯟꯅꯕ ꯂꯦꯞꯇꯕꯅꯤꯅ ꯑꯗꯨꯝ ꯏꯐꯪ ꯐꯪꯉꯤ ꯑꯩꯅ
ꯅꯪꯒꯤ ꯅꯇꯨ ꯃꯤꯠ ꯌꯥꯝꯕꯤꯗꯨ ꯅꯠꯇꯦ. ꯃꯉꯥꯜꯗꯤ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ. ꯉꯔꯥꯡ ꯅꯨꯄꯤꯗꯨꯅ ꯃꯃꯥꯡꯃꯛꯇꯨꯗ ꯑꯗꯨꯛ ꯁꯣꯟꯊꯅ ꯀꯞꯈꯤꯕ ꯃꯇꯧꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯂꯒ ꯃꯥ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯆꯠꯀꯗꯕ ꯈꯣꯡꯆꯠꯇꯨ ꯐꯥꯎꯕ ꯇꯣꯛꯂꯁꯤꯔ ꯈꯜꯂꯤꯕꯅꯤ. ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯃꯉꯥꯜ ꯍꯦꯟꯗ꯭ꯔꯤꯛꯁꯇ ꯌꯦꯡꯂꯛꯏ. ꯀꯩꯅꯣ ꯍꯥꯏꯕꯒꯨꯝ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯛꯇꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯪꯅ ꯃꯪꯗꯅ ꯇꯧꯔꯤꯗꯨꯕꯨ ꯆꯠꯂꯝꯗꯥꯏꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯔꯣ? ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯕꯩꯅꯦ. ꯍꯥꯏꯅ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯋꯥꯆꯦꯞ ꯆꯪꯂꯒ ꯅꯨꯄꯤꯗꯨꯗ ꯇꯦꯛꯁ ꯊꯥꯏ. ꯄꯤꯛꯇ꯭ꯔꯣ? ꯃꯤꯅꯠ 5ꯃꯨꯛꯇꯤ ꯔꯤꯄ꯭ꯂꯥꯏꯗꯨ ꯂꯥꯛꯇꯦ. ꯃꯉꯥꯜ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯑꯗꯨꯝ ꯉꯥꯜꯍꯟꯗꯨꯅ ꯆꯦꯠꯇꯨꯗꯒꯤꯁꯨ ꯊꯣꯛꯇ ꯑꯗꯨꯃꯛ ꯂꯩ. ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯏꯪꯍꯟꯒꯦ ꯈꯟꯅ ꯋꯥꯆꯦꯞ ꯆꯪꯂꯛꯄꯗ ꯃꯉꯥꯜꯒꯤ ꯃꯦꯁꯦꯖꯅ ꯍꯥꯟꯅ ꯂꯩꯔꯝꯕꯗꯨꯗ ꯀꯩ ꯍꯥꯏꯒꯦ? ꯃꯉꯥꯜ ꯊꯤꯟꯊꯗꯅ ꯃꯦꯁꯦꯖꯇꯣ ꯇꯥꯏꯄꯤꯡ ꯇꯧꯔꯗꯨꯅ ꯌꯨꯝꯗ ꯂꯩꯕ꯭ꯔꯣ? ꯂꯩꯌꯦ. ꯀꯩ ꯂꯩꯒꯦ? ꯑꯗꯨꯗꯤ ꯑꯩ ꯑꯆꯥꯄꯣꯠ ꯊꯤꯜꯂꯛꯀꯦ. ꯀꯦꯐꯦꯗ ꯂꯩꯌꯦ. ꯊꯤꯜꯂꯛꯀꯅꯨꯗ, ꯅꯪ ꯑꯗꯨꯝ ꯆꯥꯔꯣ. ꯑꯩꯕꯨꯗꯤ ꯆꯥꯔꯤ, ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯊꯤꯜꯂꯛꯀꯦ. ꯑꯩ ꯄꯨꯛ ꯏꯊꯟ ꯊꯟꯒꯠꯄꯩ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯗ. ꯑꯩ ꯆꯪꯗꯧꯁꯨ ꯀꯨꯏꯗ꯭ꯔꯦ. ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯊꯦꯡꯅꯗꯣꯏꯅꯣ? ꯅꯣꯡ ꯅꯤꯅꯤ ꯈꯛꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯅꯁꯤꯕ. ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯅꯪ ꯁꯤꯐꯥꯎ ꯇꯟꯁꯤꯜꯂꯕ꯭ꯔꯣ? ꯅꯪꯅ ꯄꯤꯖꯅꯤꯡꯕ ꯑꯃ ꯂꯩꯔꯛꯑꯣ. ꯑꯌꯤꯡꯕꯗꯤ ꯀꯩ ꯊꯛꯅꯤꯡꯒꯦ? ꯕꯣꯕꯥ ꯑꯣꯏꯅ ꯂꯩꯔꯛꯎꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯊꯛꯅꯤꯡꯒꯦ? ꯑꯗꯨꯁꯨ ꯅꯪꯅ ꯄꯤꯊꯛꯅꯤꯡꯕ. ꯑꯣꯀꯦ, ꯐꯖꯅ ꯂꯩꯔꯝꯃꯣ. I will be come in 30 minutes. ꯃꯉꯥꯜꯁꯨ ꯁꯦꯠꯇꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯩꯁꯤ ꯍꯦꯟꯕꯤꯒ ꯈꯔ ꯅꯛꯁꯤꯟꯕ ꯍꯧꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛ ꯂꯥꯞꯅ ꯆꯠꯍꯟꯗꯣꯔꯤ. ꯀꯦꯔꯤꯌꯔꯁꯤꯅ ꯈꯟꯕꯗ ꯃꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯤ. ꯑꯗꯨꯕꯨ ꯐꯝꯂꯤꯕꯗꯨꯗꯩ ꯍꯧꯒꯠꯇꯨꯅ ꯅꯣꯏ ꯆꯥꯔꯝꯃꯣ, ꯑꯩ ꯕꯤꯜꯁꯨ ꯄꯤꯔꯝꯒꯦ. ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯑꯣꯔꯗꯔ ꯇꯧꯔꯝꯒꯦ. ꯀꯩꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯑꯣꯛꯇ꯭ꯔꯕꯣ? ꯆꯥꯕ ꯐꯥꯎ ꯉꯝꯗ꯭ꯔꯁꯤꯗ ꯑꯇꯩ ꯀꯩ ꯆꯥꯅꯤꯡꯂꯤꯒꯦ? ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯍꯪꯂꯛꯄꯅꯤ. ꯂꯣꯌꯥꯅ ꯁꯠ ꯍꯥꯏ. ꯌꯥꯏ, ꯑꯩꯈꯣꯏꯗꯤ ꯅꯪꯅ ꯁꯦꯜ ꯄꯨꯊꯣꯛꯅꯤ ꯑꯣꯐꯔ ꯇꯧꯅꯤꯕ ꯍꯥꯏꯔꯗꯤ ꯂꯣꯏ ꯆꯥ ꯉꯝꯅꯤ. ꯃꯉꯥꯜꯅ ꯁꯛꯇꯥ ꯊꯤ, ꯅꯪꯒꯤ ꯅꯠꯇꯦ ꯑꯩ ꯅꯨꯄꯤꯒꯤꯅꯤ. ꯍꯥꯏꯗꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯒ ꯆꯠꯈ꯭ꯔꯦ. ꯍꯦꯟꯗ꯭ꯔꯤꯛꯁ ꯂꯣꯌꯥꯗ ꯑꯣꯟꯁꯤꯜꯂꯒ ꯃꯇꯥꯡ ꯆꯥꯗꯅ ꯂꯥꯎꯔꯗꯤ ꯈꯣꯏꯔꯝꯃꯅꯤ. ꯃꯉꯥꯜꯁꯨ ꯐꯣꯟꯗꯣ ꯃꯦꯠꯇꯨꯅ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔꯗꯨꯕꯨ ꯂꯣꯏꯔꯛꯄ ꯉꯥꯏꯔꯤ. ꯂꯣꯏꯔꯕꯗ ꯂꯧꯗꯨꯅ ꯊꯣꯔꯛꯂꯒ ꯍꯦꯟꯗ꯭ꯔꯤꯛꯁ, ꯂꯣꯌꯥ ꯁꯥꯎꯅꯨꯀꯣ, ꯑꯩ ꯈꯔ ꯍꯜꯂꯝꯃꯒꯦ. ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯆꯥꯅꯕ ꯑꯃ ꯊꯤꯟꯕꯤꯔꯨꯒꯦ. ꯋꯥꯍꯩꯁꯦ ꯍꯥꯏꯗꯨꯅ ꯃꯥ ꯃꯐꯝꯗꯨꯗꯩ ꯊꯣꯔꯛꯂꯦ. ꯁꯤꯟꯊꯥ, ꯂꯩꯃ ꯑꯅꯤꯗꯨ ꯃꯥꯔꯁꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯗꯨꯗ ꯋꯥꯔꯤ ꯇꯧꯏ. ꯁꯤꯟꯊꯥꯅ ꯏꯃꯥꯕꯣ, ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ. ꯌꯥꯝꯕꯨꯡꯒꯤ ꯃꯤꯠꯌꯦꯡꯗꯣ ꯌꯥꯗꯦꯕ. ꯑꯗꯣ ꯆꯍꯤꯕꯨꯗꯤ ꯑꯩꯈꯣꯏ ꯂꯦꯡꯒꯥꯅꯤ. ꯂꯦꯡꯒꯥ ꯑꯣꯏ ꯍꯥꯏꯕꯗꯨꯗꯅꯤꯅꯦ ꯏꯃꯥꯕꯣꯛꯅ ꯃꯊꯥ ꯁꯥꯔꯤꯁꯤ. ꯅꯪ ꯌꯥꯝꯕꯨꯡꯁꯤ ꯆꯍꯤ 16 ꯁꯨꯖꯤꯜꯂꯛꯂꯕꯅꯤ. ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯕꯅꯤ. ꯑꯗꯨꯒꯤꯕꯨ ꯆꯍꯤ 3ꯇꯪ ꯍꯟꯅꯕꯕꯨ ꯀꯩ ꯀꯥꯏꯒꯦ? ꯃꯣꯏꯗ ꯍꯦꯟꯅ ꯆꯍꯤ ꯍꯟꯕ ꯃꯌꯥꯝꯁꯨ ꯂꯧꯅꯔꯤꯁꯤꯕꯨ. ꯍꯣꯏꯗ, ꯏꯆꯥꯅꯕꯨ ꯄꯥꯝꯃꯗꯤ ꯀꯩꯗꯧꯋꯦ ꯍꯥꯏꯒꯦ? ꯑꯗꯣ ꯁꯤꯟꯊꯥ, ꯅꯕꯨꯡꯁꯤꯡꯅ ꯇꯧꯔꯁꯨꯅꯦ, ꯍꯧꯖꯤꯛ ꯏꯆꯥꯒꯤꯗꯤ ꯃꯇꯝ ꯋꯥꯠꯂꯤꯀꯣ. ꯉꯥꯎꯁꯤꯟꯅꯕ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯌꯥꯗ꯭ꯔꯤ. ꯏꯆꯥꯅ ꯇꯝꯅꯤꯡꯕꯅ ꯍꯩꯒꯤ ꯊꯥꯛꯇꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯔꯕꯁꯨ ꯋꯥꯅ ꯈꯌꯥ ꯆꯤꯛꯇꯨꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ. ꯍꯣꯏꯕ ꯏꯃꯥꯕꯣ, ꯅꯆꯥ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏꯕ. ꯅꯤꯡꯊꯦꯝꯅ ꯆꯪꯂꯛꯄꯗ ꯁꯥꯔꯝꯕ ꯋꯥꯔꯤ ꯂꯦꯞꯄꯤ. ꯅꯤꯡꯊꯦꯝꯅ ꯂꯩꯃ, ꯑꯩꯕꯨ ꯉꯁꯤꯗꯤ ꯆꯤꯟꯁꯤ ꯑꯊꯨꯝꯕ ꯑꯃ ꯏꯆꯥ ꯆꯥꯅꯤꯡ. ꯅꯪꯕꯨ ꯇꯟꯗ꯭ꯔꯕꯗꯤ ꯐꯔꯣꯗꯥ ꯑꯝꯇ ꯍꯧꯒꯦꯔꯣ? ꯁꯤꯟꯊꯥꯅ ꯕꯥꯖꯤꯌꯥ, ꯏꯃꯥꯕꯣꯛꯅ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯍꯧꯕꯗꯤ ꯌꯥꯗ꯭ꯔꯣ? ꯀꯩꯒꯤ ꯌꯥꯗꯅꯤ ꯍꯥꯏꯒꯦ? ꯏꯆꯥꯅ ꯍꯧꯕꯅꯕꯨ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯅꯤ. ꯁꯤꯟꯊꯥ ꯋꯥꯍꯩꯗꯨ ꯇꯥꯕꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯐꯔꯣꯗꯥ ꯍꯧꯅꯕ. ꯋꯥꯡꯂꯦꯝꯕ ꯃꯆꯜꯕꯨ ꯅꯣꯡꯃ ꯐꯥꯅ ꯎꯔꯛꯇꯕꯗ ꯌꯨꯝꯗꯨ ꯏꯆꯤꯛ ꯆꯤꯛꯂꯒꯨꯝ ꯃꯃꯥꯒꯤ ꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯃꯥ, ꯊꯕꯥꯁꯨ ꯂꯩ ꯊꯥꯔꯤꯕ ꯒꯝꯂꯥꯁꯤꯡꯗ ꯍꯧꯖꯤꯜꯂꯛꯂꯤꯕ ꯅꯥꯄꯤꯗꯨ ꯐꯣꯏꯅ ꯀꯩ ꯍꯥꯏꯒꯦ? ꯑꯩꯈꯣꯏ ꯏꯆꯟꯗꯣ ꯌꯨꯝꯗ ꯀꯩꯗꯧꯉꯩ ꯂꯥꯛꯅꯤ ꯍꯥꯏꯒꯦ? ꯃꯇꯝ ꯈꯔꯗꯤ ꯂꯩꯔꯛꯈꯤꯅꯤ. ꯀꯩꯗꯧꯔꯒꯦ? ꯑꯁ, ꯈꯔ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯌꯣ. ꯏꯆꯟ ꯂꯩꯇꯕꯁꯦ ꯌꯨꯝꯁꯤ ꯏꯆꯤꯛ ꯆꯤꯛꯑꯒ ꯍꯩꯅꯗꯦꯕ. ꯍꯣꯏ ꯂꯥꯛꯆꯅꯤꯗ. ꯀꯌꯥꯝꯕꯨ ꯀꯨꯏꯅ ꯂꯩꯅꯤ ꯍꯥꯏꯒꯦ? ꯋꯥꯡꯂꯦꯝꯕꯗꯤ ꯀꯩꯅꯣꯝꯃ ꯆꯥꯕꯗ ꯃꯆꯜ ꯑꯗꯨꯒ ꯃꯨꯟꯅ ꯆꯥꯃꯤꯟꯅꯕꯅꯤ. ꯊꯕꯛ ꯍꯜꯂꯛꯄꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯗꯨꯅ ꯍꯔꯥꯎ ꯄꯨꯝꯂꯥꯡ ꯂꯥꯡꯖꯕꯅꯤ. ꯏꯃꯥ, ꯍꯣꯔꯦꯟ ꯕꯥꯖꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤ. ꯆꯠꯁꯤ. ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯉꯥꯜꯁꯨ ꯂꯥꯛꯄꯒ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯀꯧꯊꯣꯛꯏ. ꯍꯟꯗꯛ ꯃꯔꯛ ꯑꯣꯏꯔꯤꯕ ꯅꯨꯄꯤ ꯃꯥꯒꯤ ꯐꯤꯕꯝꯁꯤ
ꯊꯃꯣꯏꯁꯤꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯃꯉꯥꯜ ꯌꯦꯡꯕ ꯉꯝꯖꯗꯦ꯫ ꯂꯩꯔꯛꯂꯤꯗꯨ ꯄꯤꯗꯨꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯉꯁꯤꯒꯤ? ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯗꯦ, ꯑꯗꯨꯅ ꯃꯄꯥꯟꯗ ꯑꯣꯏꯅ ꯆꯥꯔꯛꯑꯦ꯫ ꯅꯪꯗꯤ? ꯑꯩꯁꯨ ꯆꯪꯗꯣꯔꯦꯅ ꯑꯆꯥꯄꯣꯠ ꯑꯣꯏꯅ ꯆꯥꯔꯨꯕꯅꯤ, ꯆꯥꯛ ꯆꯥꯗ꯭ꯔꯤ꯫ ꯑꯣ, ꯏꯃꯥꯗꯤ ꯈꯔ ꯐꯔꯕꯣ? ꯐꯔꯦ꯫ ꯅꯪ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯣ? ꯅꯃꯤꯠꯀꯗꯨ ꯏꯀꯨꯠ ꯀꯨꯠꯁꯤꯜꯂꯤ꯫ ꯐꯤꯚꯔ ꯇꯧꯕꯩꯅꯤꯗ, ꯑꯍꯤꯡꯕꯨ ꯀꯩꯒꯤ ꯇꯨꯝꯃꯣꯏꯗꯣꯏꯅꯣ? ꯆꯠꯇꯣꯏꯕ ꯃꯇꯝꯁꯦ ꯁꯨꯝ ꯅꯛꯁꯤꯜꯂꯤ꯫ ꯅꯪꯅ ꯁꯨꯃꯥꯏꯅ ꯅꯃꯤꯠ ꯅꯃꯥꯏ ꯏꯃꯛꯃꯛꯂꯒ ꯑꯋꯥꯕ ꯑꯃ ꯂꯣꯠꯁꯤꯟꯕ ꯃꯥꯟꯕꯅ ꯇꯧꯁꯦ ꯁꯨꯝ ꯂꯣꯏꯅꯔ ꯂꯩꯔꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ, ꯌꯥꯝ ꯍꯦꯟꯅ ꯑꯩꯒꯤ ꯈꯟꯖꯤꯟꯕꯤꯔꯨꯅꯨ꯫ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯋꯥꯕ ꯁꯤꯌꯔ ꯇꯧꯕ ꯐꯥꯎ ꯌꯥꯝꯅ ꯀꯥꯏꯔꯕ꯭ꯔꯥ? ꯁꯤꯌꯔꯗꯤ ꯇꯧꯔꯤꯗꯨꯗꯤ, ꯑꯗꯣ ꯋꯥꯈꯜ ꯍꯦꯟꯅ ꯁꯨꯝ ꯑꯩꯒꯤ ꯈꯟꯖꯤꯜꯂ ꯂꯩꯔꯗꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯃꯇꯥꯡ ꯆꯥꯅ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯂꯛꯂꯔꯣꯏꯗꯅ, ꯑꯗꯨꯒꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯊꯧꯗꯤ ꯅꯪꯕꯨ ꯁꯦꯟꯅꯕꯅꯤ꯫ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯨꯕ ꯊꯧꯗꯥꯡꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯅꯤ꯫ ꯍꯥꯏꯔꯤ ꯊꯃꯣꯏ ꯑꯗꯨꯅ ꯑꯁꯨꯝꯅ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯜ ꯂꯥꯟꯅ ꯃꯀꯥ ꯐꯣꯡꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯂꯨꯗꯦ꯫ ꯄꯤꯛꯇ꯭ꯔꯣ? ꯇꯥꯏꯌꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯒꯨꯟ ꯂꯩꯕꯅꯤ ꯍꯥꯏꯅꯗꯤ ꯅꯪꯅ ꯈꯟꯕꯒꯦ? ꯃꯔꯨꯞ, ꯏꯃꯥ, ꯃꯔꯤ ꯃꯇꯥ, ꯏꯕꯨꯡ, ꯏꯆꯦ, ꯏꯅꯥꯎ, ꯁꯤꯗꯒꯤ ꯍꯦꯟꯕ ꯅꯨꯡꯁꯤꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯉꯁꯤ ꯑꯩꯅ ꯂꯦꯞꯂꯤꯕ, ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯦ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯋꯥꯈꯜꯒꯤꯅꯤ꯫ ꯄꯨꯟꯁꯤꯁꯦ ꯂꯥꯏꯅ ꯈꯔꯁꯨ ꯈꯟꯗꯣꯛꯁꯤ꯫ ꯂꯨꯅꯕꯨ ꯈꯜꯂꯕꯗꯤ ꯏꯄꯥꯛꯁꯤꯡꯁꯦ ꯑꯃꯗ ꯊꯧꯅꯥ ꯂꯩꯅ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯔꯣꯏ꯫ ꯂꯨꯁꯤꯟꯅ ꯈꯟꯕꯁꯤꯅ ꯃꯥꯏꯊꯤꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯄꯤꯔꯛꯂꯕꯁꯨ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯄꯒꯤ ꯑꯆꯧꯕ ꯂꯝꯕꯦꯜ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯃꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯏꯃꯥꯁꯨ ꯅꯥꯕ ꯈꯔ ꯐꯔꯦ ꯍꯥꯏꯔꯁꯨ ꯄꯨꯡꯐ ꯐꯕ ꯑꯣꯏꯍꯧꯗ꯭ꯔꯤ꯫ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯆꯪꯂꯒꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯅꯪ ꯁꯪꯂꯗꯤ ꯂꯥꯛꯀꯣ꯫ ꯑꯩꯁꯨ ꯑꯆꯝꯕ ꯈꯨꯗꯣꯜ ꯑꯃꯇꯪꯗꯤ ꯅꯪꯉꯣꯟꯗ ꯇꯝꯅꯤꯡꯉꯦ꯫ ꯃꯉꯥꯜ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯤꯒꯨꯝ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯆꯪꯈ꯭ꯔꯤ꯫ ꯃꯉꯥꯜꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯒꯥꯔꯤ ꯀꯥꯔꯛꯂꯤ꯫ ꯑꯃꯨꯛꯅ ꯅꯥꯀꯣꯏꯅꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯥꯅ ꯎꯠꯂꯛꯄ ꯃꯇꯧ, ꯑꯃꯨꯛꯅ ꯃꯥꯕꯨ ꯏꯆꯝ ꯆꯝꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯇꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯅ ꯎꯠꯂꯛꯄ ꯃꯑꯣꯡ ꯃꯇꯧ, ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯃꯇꯧꯁꯤꯡ ꯑꯁꯤꯅ ꯋꯥꯈꯜ ꯊꯃꯣꯏ ꯑꯅꯤꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯊꯧ ꯆꯤꯜꯍꯟꯈ꯭ꯔꯦ꯫ ꯔꯥꯅꯤ ꯐꯤ ꯂꯧꯁꯤꯟꯕꯗꯩ ꯃꯆꯥꯅ ꯑꯆꯥꯄꯣꯠ ꯃꯌꯨꯝ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄꯗꯨꯗ, ꯀꯅꯥ ꯂꯥꯛꯑꯝꯒꯦ ꯏꯕꯦꯝꯃ? ꯀꯅꯥꯁꯨ ꯂꯥꯛꯇꯦꯗ ꯏꯃꯥ, ꯁꯤꯟꯁꯦ ꯀꯩꯅꯣꯝꯃ ꯁꯨꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯗꯦꯂꯤꯚꯔꯤ ꯂꯥꯛꯄꯗꯣ ꯂꯧꯁꯤꯜꯂꯨꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯌꯨꯛꯁꯨ ꯆꯥꯐꯝ ꯈꯪꯂꯝꯃꯔꯣꯏ, ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯗꯕꯒ꯫ ꯏꯃꯥꯁꯨ ꯆꯥꯔꯨꯁꯤ ꯂꯥꯎꯗꯅ꯫ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ, ꯅꯪ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯖꯔꯣ꯫ ꯏꯃꯥꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯁꯦ ꯈꯔ ꯂꯣꯏꯁꯤꯟꯈꯤꯒꯦ꯫ ꯌꯥꯔꯤꯕ ꯏꯃꯥ, ꯂꯥꯛꯑꯣ ꯈꯔ ꯆꯥꯔꯨꯁꯤ꯫ ꯉꯔꯥꯡꯁꯨ ꯐꯖꯅ ꯆꯥꯗꯦ, ꯉꯁꯥꯏꯁꯨ ꯀꯩꯁꯨꯝꯇ ꯆꯥꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯊꯕꯛꯇꯣ ꯏꯃꯥ ꯏꯆꯥ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯦꯕ꯫ ꯔꯥꯅꯤꯁꯨ ꯃꯥꯒꯤ ꯄꯦꯟꯗ꯭ꯔꯕꯗꯣ ꯎꯠꯊꯣꯛꯇꯨꯅ ꯃꯀꯣꯛ ꯁꯥꯗꯨꯅ ꯂꯩꯔꯕ ꯃꯆꯥꯗ ꯍꯦꯟꯅ ꯀꯣꯛ ꯁꯥꯍꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ, ꯂꯥꯛꯑꯒꯦ ꯆꯪꯂꯝ, ꯏꯃꯥ ꯈꯨꯠ ꯍꯥꯝꯂꯛꯀꯦ꯫ ꯀꯣꯔꯧ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯍꯜꯂꯛꯇꯦ꯫ ꯑꯆꯤꯛꯄ ꯂꯩꯀꯣꯜ ꯑꯃꯗ ꯃꯊꯟꯇ ꯂꯥꯛꯏ꯫ ꯔꯥꯅꯤꯕꯨꯁꯨ ꯃꯥꯅ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯗꯒꯤ ꯃꯥꯒꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕꯗꯨꯅ ꯍꯦꯜꯂꯤ꯫ ꯊꯕꯥꯒ ꯃꯤꯀꯨꯞ ꯈꯔ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯗꯨꯗ ꯇꯥꯎꯔꯨꯔꯕꯁꯨ ꯃꯆꯥꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡ, ꯀꯔꯤꯁꯨ ꯊꯣꯛꯅꯗꯕꯒꯨꯝ ꯎꯠꯂꯛꯄ ꯃꯇꯧ, ꯉꯥꯡꯂꯛꯄ ꯋꯥꯔꯧꯕ ꯋꯥꯉꯥꯡ꯫ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯀꯣꯛꯇꯣ ꯉꯥꯊꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯟ ꯐꯝꯊꯔꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯎꯔꯛꯏ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯥꯏꯊꯣꯡꯗꯣ, ꯇꯥꯔꯛꯏ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯗꯣ꯫ ꯕꯕꯥ, ꯅꯪ ꯀꯩꯗꯧꯉꯩ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯇꯣꯏꯅꯣ? ꯃꯅꯤꯄꯨꯔ ꯊꯣꯔꯛꯄꯗ ꯑꯩꯒꯤ ꯇꯦꯗꯤ ꯕꯤꯌꯔ ꯂꯩꯔꯛꯎꯀꯣ, ꯐꯤꯔꯣꯟꯁꯨ ꯐꯖꯕ ꯃꯌꯥꯝ ꯂꯩꯔꯛꯑꯣ꯫ ꯍꯟꯗꯛꯇꯤ ꯁ꯭ꯀꯨꯜꯗꯁꯨ ꯄꯨꯟꯅ ꯆꯠꯁꯤꯀꯣ꯫ ꯑꯩꯒꯤ ꯃꯤꯅ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯄꯄꯥ ꯂꯩꯖꯩꯅ ꯎꯠꯇꯣꯏꯅꯤꯕꯣ꯫ ꯃꯄꯥꯕꯨ ꯂꯥꯛꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯀꯌꯥ ꯍꯥꯏꯔꯛꯈꯤꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯄꯥ ꯂꯩꯇꯦ ꯅꯣꯛꯅꯩ ꯄꯦꯔꯤ ꯄꯦꯔꯤ ꯄꯥꯎ ꯇꯝꯈꯤꯕ ꯃꯤꯀꯨꯞꯁꯤꯡ, ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯒꯗꯤ ꯀꯌꯥ ꯈꯦꯠꯅꯔꯤꯕ꯫ ꯍꯜꯂꯛꯈꯣ ꯁꯣꯟꯗꯨꯅ ꯀꯧꯅꯤꯡꯂꯛꯏ ꯍꯧꯈꯤꯕꯤ ꯅꯨꯡꯁꯤꯕꯤ ꯃꯇꯝꯗꯣ꯫ ꯑꯁꯨꯛ ꯇꯝꯊꯤꯕ ꯊꯧꯗꯣꯛ, ꯊꯃꯣꯏ ꯀꯥꯏꯕ ꯆꯩꯅꯥ ꯑꯁꯤ
ꯃꯁꯥꯃꯛꯅ ꯁꯦꯝꯒꯠꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯉꯁꯤꯅ ꯃꯥꯅ ꯇꯧꯖꯔꯨꯕ ꯑꯗꯨꯒꯤ ꯀꯔꯃ ꯑꯗꯨꯕꯨ ꯐꯪꯕꯗ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤꯕ?